Lamdam asida laichat ama oina shandorakliba mit ngangbagi laina makhal asi kiningai oiba lainadi natte adubu chayol anigi manungda faba ngamdrabadi Dr Tanabagi tangai fadaba lei haina SHRI Hospital and Research Institute Private Limited ki ophthalmologist consultant Dr Dinakumar Yambem na phongdorakli hiramasi kamari leina ngasi langolda leiba SHRI Hospital da TOMTV ki staff reporter Lakshmi Kongkham amadi video journalist Kelvin Huidromga akhanana unaba madama hangna wafamasi phongdokladuna makhadana hai epidemic keratoconjunctivitis haina khangnaba mit ngangbagi laina makhal asi sandokpa yamna thuba laina makhal amani laina asina maram oiraga ubagi sakti mangkhigani haibadi leite maramaduna miyami paibiganu laina asidi masa matomta chayol anigi manungda faba ngami adubu chayol anigi manungda fagalaktrabadi atopa kari laina leibage haina yengthokpa yamna mathoktai laina makhal asi naringai manungda bacterial super infection thoktanabadi hotnabagi tangai fadaba lei laina makhal asi mit nama khakta narambadagi atopa mit amada narakpa yamna thui loinana miyoi amadagi miyoi amada sandokpagi chang yamna wangi masi proper hygiene oidabadagi thokpani maramaduna anaba amana sizinaba potlam sing samnabiganu amadi ningthina sanitize tokthokpiu laina asidagi ngak thoknaba khutsa sengna hamdoktuna proper hygiene maintain toba mathoktai hainasu Dr Dinakumar makhatana phongdukhi Conjunctivitis se yamna contagious oigali haibadi yamna sandokali proper hygiene maintain tawdragadi oigi khutsa hamdo hamjin tawba mai payoga hamdo hamjin tawba na hand sanitizer sinnagraba ai taradi sandokpada yamna thui ni ama ngasi naren khalo ni ngasi nawa ji da magi close context ta leibu jinja adum narakpagi chance yamna wa yumdaju ni ama nare hairaga mana seasonariba figon kai towel kai amta oigi samradaba sandokpabudi yam thui adu hairagadi pakhaningai oi then complications labi ai virus gi superated infection gumba lakpa kholapa adumba tawro kanda bera karakpas yawi complication oina mit sida oigi mit sinare hairaga mit tahangani puma ko tawre ngangi hairaga oigi mit tangani haibadu makin natte within 2 weeks or 10 days 2 weeks manungda magi masam tanda sum phab yawi thoraga masi hidak happa taka legadra natagana hidak happa suya gadra haibduma tang yen thoga adu karamaina masagi hagi conjunctivitis tura natagana atoppa leinara haibdu khangdokpa madi kaigumba khudong sadabadagi koigi doctor consult tawngamdi hairagasu duma fazana maintain tawragadi mai masagi zu adu ngakthoksagai atoppa patient natagana family members close context azu sandokpadi kanu handhalani